Honglatliba matamgi matung inna Power Department na ahanba oina Imphal Manungda electric prepaid meter ge mahutta smart meter system chatnaba haunaba department asina thabak paikhatli haina Power Minister Th.Biswajit na haikre ngasi thongju AC gi manung channa leiba ibudhau korau lakpagi sanglen gi akoibada u chara sing thabagi thoram amada paumi singna maigi bill sing recharge tobada sizinaramba unified payment interface UPI mobile payment app ama oiriba Paytm amadi Google Pay GPay gi khuthangda hauzik tauba yadriba asi karigino haina hangba amagi paukhumda Power Minister Th.Biswajit na wafam asi phongdorakhibani Minister na makhatana phongdorakhibada Housing Department asina system strengthening ga mari leinaba pochai sing semgatnaba honari networking gi thabak ase machet hauba yadabana department asina matam khara lokhigani adubu suksoi soidana di hairiba smart metering gi system asidi paikhatlagani haiki makhatana hosiki oina miyamna maigi bill haibadi recharge sing tawbada hena khudong chanaba electric vending center singsu masing hengat hannaba honari haiki Hoji mafam kharda akhoi adum tawre adu yadaba khotaba se akhoi hoi ngasi akhoi media ge sininaw nu habi mi ai ngasi ma adum chalakanda akhoi official jing tawrga adugi discussion tawrka na krai yadaba no akhoi vending machine kano jing unit sing krai le adugi hena chu akhoi kano vending unit sing ji hangtuk na ba haibadi akhoi leriba samna ga for example thongdu kendra amadi peripheral gi constituency da thengri ba awab ji kong ba amakak lebisina maram morkan da akhoi da pesa thibda nuai ta ba adu hojikti akhoi leriba singjamai PS ki mayada amasu thammadagi hena prajada convenient or poji machi macha thamaga hena nungaina na baduga machine kari kana ba lege haiba matam da hena kungna yamna thamingai praja singna pesa thining bi wakhal loi lamna executive matam da pesa thiyog da matam da kana man by man yar by yar lon jing matam da masigi awaba leiba sisna electricity department haibadi company ani makta so awaba thingna bu thingna da banate masi ko na ba ko kana adum yang selaga leiri adum choino ki tawkani haibasi mai tam adu yanadabagi leiriba akhoi systematically system strengthening the part ta adu metering gi adu even akhoi ngasi prepaid palaji Imphal manung the prepaid pal roi hoji smart metering la ani smart metering sina sigi advantage me amam leini si public te loina mak lakani adu he akhoi gi leiriba network ki leiriba posting gi poro iba khotpa mafong ko mak te hekta machet hobu yaba natamina department as all krai da hogada ge nadra krai da gi tawgada ge habigi pot ma leini na kitang matam sangbi gi wani soidana mak tawkani haijibu